Senior Singapore Prantama Metina Taram Nokshari SEO Summit Hujikan Pangtonaba Dumaina Pangtopa Hore Haiba Quena Kange Mashida Kwegi Indiagi National Security Advisor Ajit Dobenga Sainagi Foreign Minister Wang Yiga Dumaina Unakre Haiba Su Quena Pauche Singdagi Dumaina Kange Aduga Handakshe Ikui Dana Sainagi Kwangdong Haiba Matpam Duda Kwegi SEO the Yauriba Kwegi Lebak Sing Asigi Kwegi Marina Defense Kit How Puriba Leader Sing Habitat Makoy the Mina Unabagi Tabakama the Minus of Turkey Mashda Indiagi Defense Minister Rajanat Singna Makoy Zoin Statement Ama a domain document Ama Tadorp Madugu documento signed to Haiba Yakhidare Kari Maramgi Masigi document as a sign to ya Dribno Hybida Quigi the Pelgamgi Pelgam the Satakibalan Daba Aduda Adugi Matang said document Aduda is in York Asinamara Moirga signed to Kidabani Amasung Karino have the India Amasung Pakistan say SEO Haiba Shanghai Cooperation Organization Asigi Adamana prominent member Asinamara Moirgani Pakistani Balochistan da Sataki Hantak train hijacking Matang Adu Gina Huziki document as the York Aduga Pahelgam the Satakiba Ahuila Signal and Basigi Matang Asina document as the York Asina Maramarga Indiagi Defense Minister Rajanat Singna Masigi document as a sign to Haiba Domina Yakhidare Asini good evening Sinoko I commentam Pazarke SEO Summit Hataki 2025 Ki or in a cry the Bangtoka Bono Haiba Sainagi Tianjian Haiba Mapam Asida Domina Bangtoka Bani Masdin Diagi Prime Minister Karikari Domina Unarkini Adubu Unaba Horabani Huzik Shang Haibada SEO Summit Horabani Tam Sumko SEO Summit Ki Aduna Akwigi Langi Warigumbase Kwegi Marina video Gumba Sembas the Mishim Yam being is in Roshing Aduga Sumba Aduna Aina Langi Wadi Sum Sembasida Kaino in Satkigadaraba Chinense Education Gishin and Atabida Quigi Akwigi News Mediagi Sinin in Adamina Satkigadaraba Asinamara Moirga Quigi Sumbase Kusarpani SEO Summit Pun video Pasana Semo Hargasway Semdrake Zumnam good morning Sinoxinko Yamapun support somewhere Sagoy no Emma now should have Sudan Noxeri Betrojit good morning so right now SEO Summit se Karino Haiba Kara I Karpa Jaramge Maruina Satra Singiko SEO Haibadi Shanghai Cooperation Organization Haibani Masi Shanghai Pack Can pet Hargaso Mina Kangai Masigi Summit kind of Mamingse. Go, hi. A video in a Punoina Sana Hayinguma Sema, I may am the interest later, Drana, the Mina, Semza Dabani, Adubo, Kanjan, but a Diamna Kanaba, SEO Summit Carino, by Tabaki Commander Towi, Hibana Singba Mayamsiko, Adubai Shaurakba, who's glad Tara Banina, Saurakpamate Kradang de Panjagre. Masi prominent intergovernmental and international organization amani. SEO gi EMC Karino Haiba maintain peace, security and stability in the region. Kari region da Eurasia gi region asida ko. Maintain peace, security and stability. Sineba magi haibabu SEO gi. Assistant is not I Sapo Usaratrabanico. I am Quigi, Nangandana. Ya Quigi, and Ushin Habira Pusudum Yawi. I don't know. Education you can know Benina Quigi, Moruena. Lance who's about the car Lepia Dunia, do Lance Horkanishin came to Kalunuko. Ado Quigi SEO Shehan is in Noxing. Kanoda SEO Haiba Mings. Tungana Masi Shamtokivini. Masisi establishment Karai the Karambasa Hidagi Tawigi Habubu 2001 the Dumaina Semki SEO Haiba Mingsha Dumaina China, Kazakhstan, Kyrgyzstan, Russia, Tajikistan, amasung Uzbekistan sumaina pullaga June thagi
2017 da leibak ani mamu hapsele SCO sida kana kana India amasung Pakistan SCO gi saruk ama adumaina oire ko adudagi khoigi July gi 2023 da Iran su adumaina muk join tawre 2024 da Europe ki Russia gi West thangba sarukta leidiba Belarus side ba leibak asisu SCO da adumaina join tawre hauji phawgi oina SCO gi member state se kya no haibda tara leidi ba dubaina ko official language se SCO gi kari no haibda Chinese amasung Russia ni headquarter na China gi Beijing hariba mafam asida adumaina lei ahamba khoi gi SCO gi origin se ekidang panjaram ge SCO se ahanba hugdok pada Shanghai 5 hairga adumaina khangnarami 26 April 1996 ta adumaina semkhibani leibak manga khakna adunani Shanghai 5 hairibasi kari leibak no haibda China Kazakhstan Kyrgyzstan Russia amasung Tajikistan 2001 da Uzbekistan yauba hore asidagi SCO haiba maming ase change tawkhre ko asagi Uzbekistan 2001 da Uzbekistan yauksulakpa asidagi Shanghai 5 na hairambado adugi mahutta SCO haina dumaina change tawre ko adugi matungda di India yauksul Pakistan yauksul Iran yauksul Belarus yauksul ko sumaina hauji phawbuda phun member se akoina hai khange tara lei haiba member state tara lei haiba ma koina khangle ko aduga hauji leibak ani observer adumaina category da adumaina leiri Afghanistan amasung Mongolia hairiba khoigi kaino se khoigi leibak samna hairabada khoigi Iran Afghanistan si observer oina adumaina leirami bani kona phun state member oina adumaina SCO gi adumaina oirei bani aduna hojik phawbo observer category da leiriba leibak si kari no haibda Afghanistan amasung Mongolia ni matamamna Iran Belarus kari ga se observer da adumaina leirami bani hojik ti phun state ole dana ko ai kita loktok segi ge mayang musakra shimai to sigi sinok sing waru bi de ko mayang musakra yauri sidam su yauri shumbase kakthar khara gyan hekta la lepoi bara la di sathar ki gani aduga magi se dialogue partner haiba masulai sinroksing masida leibak mari adu mane leibak tara mari dialogue partner da leibak tara mari leiri ko Robinson good evening dialogue partner da adu mane leibak tara mari leiri dialogue partner da leiri leibak sing sisu no madi SCO gi khoigi organization cooperation organization asigi makoisu sarukama soidana oirpa yari masida Armenia yauri Azerbaijan Bahrain Cambodia Egypt Kuwait Maldives Myanmar Nepal Qatar Saudi Arabia Sri Lanka Turkey amasu United Arab Emirates na singba lebaksing adamaina dialogue partner oina yauri guest attendance ta kari lebaks kari organization asoso boleh ASEAN hariba organization CIS Commonwealth of Independent State ka hariba Turkmenistan amasung United Nation adumaina lei ko SCO gi joji phawda SCO gi pandam sikari no SCO gi pandam sikari no habda yauri balaibak sing asida amada thajaba thamnaba politics trade amasung economy research technology amasung cancer da amaga mari thamba adre hey mitse ko cooperation hengana hanba leba amaga leba amgi marakta education gi sector da transport da energy da environment and protection da tourism amasung atai area sing da sumba yamama yauri amasung maintain peace security and stability in the region ko kari region da Eurasia region da SCO gi guiding principle ani thokna khaidui
ko karino haibdi internal policy haiba amga external policy haiba amga masi video ina isin noksing semak pana phagani mathangi da khoi gi SEO gi da isin noksing kaino leide magi structure kanan isok so ge haiba da khoi gi SEO da ko khoi gi ako parak dai da phone tok slide da SEO da magi structure si isin noksing mayam ma yauri masai gi khoi gi defense minister go unaba hore iba amasung khoi gi kari haigani khoi gi national security advisor ga zatano unara iba kholai ba se sum masi mathang mathang sum hore ibni SEO gi adugi matung da masai gi kari haigani khoi gi prime minister ga su muk salaki gani prime minister salo har ga su atopa khoi india gi minister ma dum thaba kari su kaide adumaina dum tawpa su ya karino to isibo reminder kano to busu dum yai as sinok sing waru bi ya de ko phone se kan tok sle geopolitics study sinok sing semjari ba khoi geopolitics ki sidi khoi maru ina kainoni khoi satra singini ko satra singini haibitare mamagi kanu yaudi aduna mataga delete tok jigi aduna sinok sing khoi SEO gi SEO samisi karino mamutana asigi matangda video semo u har ga su isinok singaina khoi comment section da dumaina takpiro aduga khoi gi kari haigani khoi gi maruina lan gi wari si sinok sing semak pa yari objectu kari haigani ukhana ba ya bade dum mami lai ukhana bade dum ukhana rakani future da sudum yengbiu khoi gi india pakistan gi marak da sudum lan di lepoi dum tek dum satana gani amasung Israel amasung Iran gi marak da adum lan satagani tek kari gino haib da khoi gi objectu khoi gi Israel na Gaza amasung West Bank da khut thaba dum satana ribani na Iran amasung Israel gi marak ta sudum Iran haibiste dum sata dun lai tabang mioi bana hingi bau Iran se sata dun dum lai ga dabani Iran se sata roi haira ga di karino haib da khoi ga outer space da gi elen naga ko saw naga do maina ga landara aba tabang mioi be sida paktak na adu ere ga di tabang mioi be sing sing sai khanaram ba khonam ba sing chi loina thado ga nda akhoi gi nuksina bam porakani aduna elen na landara tri bok di khoi je khara khana gi bata ri aduna mamang ai de shudum khana ga lai khana ba amunung sinaba khanaba amunung sinaba human nature ni saurbe de adubu yaringai peace lahin bana de dumaina phai ko adu peace lai bidagi hena phaba kari sulai te koi gi tabang pan sida peace dagi hena ki sub phaba lai te ko adune sinok sing adune SEO summit se sigi matang da phun video semo har ga su comment section da dum takpiro amutanga mamang dagi yahogdaba khoi gi live se yam sang su thaja roi maramdi karigino haida khoi gi ka si AC na tab ko hujik se khoi gi manipur si su sab jam hekale aduna kari hagini pen thar ga su sinok sing wangang basida pen thab ju pen gi makon jam tasla kadaba aduna SEO summit ki handak 2025 ki wena sum SEO summit ke horpa sida India gi National Security Advisor Ajit Doben ga China gi Foreign Minister Wangyi sinirok singaina soi khangbiram gani yam active oin ui mase ko handi oirabani adu yam masa yam active oin yamna energy leiba adumaina mioi oina oi uzai sum uba matam da ko khogi kari haigani han oijar ga su haib tare amasung China gi Qingdong hariba mafam asida adumaina khogi SEO da yauriba prominent member tara zigi defense ki lamda lead tawba minister oigera defense ki ama oigera maduma mayam do unaba aduda
India-gi Rajnath Singh-na joint statement ama dumaina thokle document ama asida sign tau haiba yakidre mana sign tau haiba yakidre ba maram sina kari maram gi no haibda akoi gi kari no haibda ngasai gi document asida India gi Pahalgam da landaba attack tauba sathakiba asigi matang sida document asida palaktaba aduga Pakistan gi Balochistan hariba mafam sida train hijack taugiba matang ko asigi matang sina yaurpa sina maram oiraga India gi defense minister na dumaina akoi gi masigi matang sida sign se tau haiba yakidabane adu anyway structure se mayam ama laigre aduna ai lo sanjage yam sangna ngangroi ko minute 13 hensangre live tab de minute 13 ka se yam sangre sinok sing mamang su asa sangu budi mayam ama thagre aduga SEO gi matang se sinok sing video CMC haigus comment section da takpiro ai video semjar ke phun video hai batare ko mayam na yeng biroidra hai bi wani maram di lan gi matang na hena interest lai lan gi khulai amsung lan gi matang sina miyam na aduga koi gi kari gumba exam ama thabada koi gi hangakadaba kanakadaba sing asida di kitang koi gi yengi ba singsi akak nei hai bi koi gi maruina satra sing hai batare asida gi hena sinok sing yengde aduna koi gi Robinson gadi hayeng se soidra ai thagasarke SEO gi matang se semaga atopa video atai chudum thaglang na bai sinok se hona jage asyar ga puran thaba meteina kaina na bai athang ni jari kangli pagi mana yai frei yai familiar siko sinok sing thank you so much